mayam ngasi mini vlog ama puraga lakchare mayam good morning mayam aina ngasi sigi sangom amul gi taja se mayam da ko share tawjage sangom amul se oina ina magi proof oina pirani abako aigi asengba sangi sangom dudi laitabanina aduna amul taja se oina mayam da ulini sangom se kana base loina khangi ba si kana base kari maramda kanai handak tha sigi oina mayam ko no mayam da takcharake amul taja se aigi sangom sangi sangom asengba dudi laite no aise video se hobadaina loiba phawa jengbiu mayamna asigi sangom se ko kaigino adi ai sum utlinya bahanna haijare ado sangi sangom se ko khwaidagi ahoigi phaba phaiya bako asisu phangdabanina sangi sangom asisu jum tawrasu jai asisu sangom makhal amani ai sangom ni ko ado janba jandaba dudi tongan bawari ni do aigi sangom gi se ngasi hajarake hojik akoigi amubaji aina ko amubaji hairaga sumaina chatlina ko janing lawning ba asigi tha se amubaji janing ba mi janing daba mi mayam laina ko midai changdaba aina ko kasu kaide do ase akoigi san sangom se akoigi sumaina summaga akoi tengot di kla kap ama do chamos ama ani gumba dumaina thakpa taragadi amubaji gi manung siga akoina kaino sana sanna aidi hodong na huina sumaina khotpa karigumba mahu panba ko karigumba posak aidi sumaina hakchang da khotpa taragadi ado sangi sangom se hariba sangi sangom asengba pure se ko asija chamos ani ani gumba sumaina amubaji sigi manung da thakpiba taragadi ado sa sanna akoigi hakchang da khotpa chikpa se mahu pande hai ko mayam asi se mayamna thajaba jai thajadaba jai ko ado asengbadi ahansingna haiba wari ni ko sise hairakpani ahalamna amubaji gi manungda sangi sangom ahingbado chamos ani gumba ahum gumba thakpiu aduga mahu panba sa san jegoya laidana ko punamakna khotpa mahu panli ko sa san nai sidi aduna khotpada mahu kade na haiduna thakpiu mayamna san sangom do thiraga pawa akoigi pawa muktang lairaga su imung manungda laiba mioi punamak sangi sangom se thakpiu ko phangdragadi asi dum thakpa di ko hingna ko adum thakpa jai ado phangagadi amogena sangi sangom se yamna phaye na hai do asi pudi thakpiu ranu asidi packaging ni asidi hidak jalaga company na semakpani asidi thakpiu ranu ko mamangda thawai do thawranu duga asengba hojigi sangi sangom se thiraga kholaga mayamna ko angang da khangde ahan da khangde imung duga leiba mi punamak ko sangi sangom se mayamna chamos amagumba anigumba ahumgumba thakpiu sungsoi soidana ado ai sui samak thakchagani ai budi hojik silchar da lei angang laik tambagi do sigadi sangi sangom se phangde aduga jumda chatpa matamda sonaida ko aduga ai soidana thiraga ai thakchagani sangi sangom ahingba se angang singdana soidana pitakani ko mayam su thiraga soidana tangaga su pawa muktang lauraga su pawa makai muktang lauraga su thakpiu do yasi yamna kanaba ko oirame mayamna sungsoi soidana aigi video se mayam dasu yawnaba share tobiu do mayam bye bye next tamuk nasi mayam